Hi guys, ngasidi aise Melbourne da chahi tara hena leire adu aina Melbourne da lei besides da pamba wa khara dum share taw jarake sige aina uchare base sige se Flinders Street Station kawe azaida sige station se Australia gi khwaidagi first railway station neba 1926 ta hangiba saba horak pana 1900 ta horakibani and it took 10 years to complete chahi tara hena changi ba sabada aduga says the ballroom ga sulay ade platforms se magi 14 platforms layaba and longest platform in Australia sulay 708 meters ki adu sise one of the main stations in Melbourne ne aduga loina connect aba mafam neba ado coming to the point aina pamise hojiki station to thaina gine aduga stage da uri basna the first post office in Melbourne neva Australia the so first class ai kawre ado sigi se Australia da ahamba colonization tau kana British lak matlam da moigi parcels and letters se si ba phamza loina la eva and you can see masi amna old building neva hojiki Flinders Street Station so 1900 tagini yam old ne adu tasu thaina gi building se yam history kai ka se yam phasana preserve taraga moigi modern gi hapa su reinforce tawna ba the thugai ba khot pe se tawdeba adu sigi malls so thaina gi ne Royal Arcade ana adu sida su leiba buildings so thaina gi building ne stone naga saba ado moi thaina gi smaina phajab se preserve tawraga amu hena strengthen tawraga thammeba thugai ba khopa se tawde and it adds charm to the city ado sigumba se Melbourne se full of old and new gi combination se the perfect combination oeba adugi yamna nusiye aduga sigisna Yarra River ne ka second thing I like about this place haitare aina pamba the second thing se yamna activity yam kalleba Melbourne se active lifestyle se je leiba mi myam sige nukti gi kainom even for just 1 hour khatan gi chen ba chong ba tor so mi sing se everyone is active loinamak healthy lifestyle se adopt tawna bahut nei loinamak active oiba sidai da Olympics ki training ga siam tawe rowing gi ade atopa mi sidom boating ta de gi seisa uchek myam urisina summer oi begi hojik sap gi ising da lupaga masa se chot thallaga pai doine ba yam nusi bani moi chup lupise scientific research na proof taraga am lai akoi se mioi base green space ka aduga blue space ana hojikti blue space ka unari isinga nakpase aduga sanga uchek myam ga nakna lei base proximity da adu yamna calming oi aduga healthy oi beheleba haksang pha beheleba adu si se adum ore se meeting se office marak ta ju change taraga adum 1 hour gi or adum chenai walking sat nei aduga greenery se uga jista hawi myam se myam ne park myam in the center of the city gi marak ta 10 minutes to 15 minutes ki distance ta park ama PS park ama dum leba aduga myam se thaina gi 100 years the 100 years khatanga nataba centuries all myam leiriba yamna lising gi uga su leiriba chahi oiba yam chawba adu pai kan da yam nusiye thaina kananam na ju thaina gi mi myam na su payam gani na adu se moi kakpide adu kainoma tawra ju transfer tawna ba hotne je hauba yam koina changmani na yam respectfully treat tawe se seiza isingi kano ga leise architecture ga use tawraga adu summer marak ta si isingi kano drop myam ga smaina se wind na blow taraga mai daga sudum chonge eva sigi droplet se aduna inging ga lawe evaporation tawbanina si ayo yam saraga lakpane ba walking chatpada adu sigi isingi kano droplets tawraga nusit na engon na yeisalak pase yamna hangchik lang halleba
ꯍꯧꯖꯤꯛꯁꯦ ꯀꯩꯅꯣꯅꯦ ꯒꯨꯜꯃꯣꯍꯔ ꯁꯤꯖꯟꯅꯦꯕ ꯑꯗꯨꯅ ꯄꯔꯄꯜ ꯒꯨꯜꯃꯣꯍꯔꯁꯦ ꯌꯥꯝ ꯍꯧꯋꯦ ꯑꯥꯗꯁꯨ ꯎꯔꯤꯁꯦ ꯈꯔ ꯅꯛꯅꯁꯨ ꯎꯔꯤꯁꯦ ꯑꯗꯣ ꯃꯣꯏꯒꯤ ꯄꯔꯄꯜ ꯐ꯭ꯂꯥꯋꯔꯁꯦ ꯃꯈꯥꯗ ꯐꯣꯜ ꯇꯧꯔꯒ ꯄꯨꯔꯥ ꯀꯥꯔꯄꯦꯠ ꯇꯧꯅ ꯌꯥꯝ ꯐꯖꯩꯌꯦ ꯒꯨꯜꯃꯣꯍꯔꯁꯦ ꯑꯥꯗꯒꯤ ꯎꯔꯤꯁꯤꯡꯁꯤꯅ ꯄꯥꯝ ꯇ꯭ꯔꯤꯁꯅꯦꯕ ꯉꯁꯥꯏꯒꯤ ꯑꯩꯅ ꯅꯦꯆꯔꯒ ꯋꯥꯇꯔ ꯕꯣꯗꯤꯁꯀ ꯅꯛꯅ ꯂꯩꯕꯗ ꯑꯐꯕ ꯍꯛꯆꯥꯡ ꯐꯕꯒꯤ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯃꯦꯟꯇꯦꯜ ꯍꯦꯜꯠꯇꯁꯨ ꯌꯥꯝꯅ ꯃꯦꯇꯔ ꯇꯧꯋꯦ ꯃꯨꯗꯁꯦ ꯑꯞꯂꯤꯐ ꯇꯧꯋꯦ ꯏꯃꯣꯁꯅꯦꯜ ꯋꯦꯜꯕꯤꯡ ꯍꯦꯟꯒꯠꯂꯦ ꯑꯗꯒꯤ ꯁ꯭ꯇ꯭ꯔꯦꯁꯀ ꯑꯦꯟꯖꯥꯏꯇꯤꯒꯁꯨ ꯔꯤꯗ꯭ꯌꯨꯁ ꯇꯧꯋꯦꯕ ꯂꯦꯚꯦꯜꯁꯇꯣ ꯁꯤꯒꯤꯁꯦ ꯔꯤꯁꯔꯆ ꯇꯧꯔꯒ ꯑꯣꯜꯂꯕ ꯇꯦꯁ ꯇꯧꯔꯕ ꯀꯟꯐꯥꯔꯝ ꯇꯧꯔꯕ ꯔꯤꯖꯜꯠꯁ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒ ꯁꯤ ꯀꯩꯅꯣꯁꯦ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯨ ꯑꯗꯨꯝ ꯍꯦꯟꯒꯠꯍꯜꯂꯦ ꯁꯤꯒꯨꯝꯕ ꯒ꯭ꯔꯤꯅꯔꯤ ꯀꯩꯀꯥꯒꯤ ꯁꯦꯝꯕꯤꯔꯒ ꯂꯩꯔꯗꯤ ꯃꯤꯁꯦ ꯑꯗꯨꯝ ꯆꯠꯄꯁꯨ ꯆꯦꯟ ꯆꯣꯡꯕ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯍꯦꯟꯒꯠꯄꯅꯦꯕ ꯁꯦꯝꯕꯨ ꯁꯦꯝꯕꯤꯔꯒ ꯂꯩꯕꯨ ꯂꯩꯔꯗꯤ ꯑꯦꯛꯇꯤꯚ ꯑꯗꯨꯝ ꯑꯣꯏꯅꯤꯡꯕꯅꯦꯕ ꯑꯗꯒꯤ ꯀꯣꯒꯅꯤꯇꯤቭ ꯐꯪꯁꯟ ꯑꯅ ꯕ꯭ꯔꯦꯟꯒꯁꯦ ꯑꯗꯨꯝ ꯅꯦꯆꯔꯒꯤ ꯑꯦꯛꯁꯄꯣꯖꯔꯁꯤꯗꯒꯤ ꯕ꯭ꯔꯦꯟ ꯑꯦꯛꯇꯤꯚꯤꯇꯤꯁꯨ ꯍꯦꯟꯒꯠꯂꯦꯕ ꯀ꯭ꯔꯤꯌꯦꯇꯤቭꯀꯁꯨ ꯋꯥꯈꯜꯒꯁꯨ ꯁꯨꯝ ꯊꯣꯛꯂꯛꯄꯗꯣ ꯑꯗꯒꯤ ꯁꯤ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔꯁꯨ ꯂꯣꯋꯔ ꯇꯧꯋꯤ ꯑꯗꯨꯒ ꯁ꯭ꯂꯤꯞꯁꯨ ꯗꯦ ꯂꯥꯏꯠꯀꯁꯦ ꯁꯔꯀꯦꯗꯤꯌꯟ ꯔꯤꯗꯝ ꯑꯅ ꯇꯨꯝꯕ ꯍꯧꯒꯠꯄꯒꯤ ꯃꯥꯒꯤ ꯕꯥꯏꯑꯣꯀ꯭ꯂꯣꯛ ꯀꯥꯏꯅ ꯂꯩꯖꯔꯤꯁꯦ ꯁꯤꯗꯁꯨ ꯍꯦꯜꯞ ꯇꯧꯋꯦꯕ ꯁꯟꯂꯥꯏꯠꯁꯨ ꯎꯗꯕꯤꯗ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯕ ꯃꯤꯁꯦ ꯇꯨꯝꯕꯒ ꯁꯨꯝ ꯀꯥꯏꯔꯛꯏꯗꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯗꯦ ꯇꯥꯏꯝꯗ ꯊꯣꯛꯑꯒ ꯁꯟꯂꯥꯏꯠꯀ ꯎꯔꯒ ꯅꯦꯆꯔꯒꯤ ꯁꯔꯥꯎꯟꯗꯤꯡꯒ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯕꯥꯏꯑꯣꯀ꯭ꯂꯣꯛ ꯃꯁꯥꯒꯤ ꯅꯨꯡꯗꯥꯡꯗ ꯃꯇꯝ ꯆꯥꯅ ꯇꯨꯝꯕ ꯑꯗꯒꯤ ꯑꯌꯨꯛꯇ ꯃꯇꯝ ꯆꯥꯅ ꯍꯧꯒꯠꯂꯛꯄ ꯁꯤꯒꯤꯁꯤꯁꯨ ꯔꯦꯒꯨꯂꯦꯠ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯒ ꯇꯨꯝꯕꯁꯦ ꯌꯥꯝꯅ ꯇꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯋꯦꯜ ꯕꯤయింꯒꯁꯦ ꯌꯥꯝ ꯗꯤꯄꯦꯟ ꯇꯧꯋꯦ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯗꯤ ꯁ꯭ꯇ꯭ꯔꯦꯁꯇ ꯁꯨꯝ ꯄꯩꯈꯠꯂꯛꯑꯒ ꯍꯦꯜꯊ ꯏꯁꯨꯁꯀ ꯃꯌꯥꯝ ꯂꯩꯔꯛꯑꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯗꯦ ꯂꯥꯏꯠꯀ ꯁꯤꯗꯩꯁꯤꯗ ꯎꯆꯦꯛꯀ ꯂꯩꯔꯤꯁꯦ ꯁꯤ ꯃꯈꯣꯟꯁꯦ ꯇꯥꯕꯤꯌꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯠꯅ ꯎꯅꯥ ꯋꯥꯅꯥꯗ ꯐꯨꯖꯜꯂꯒ ꯁꯅ ꯃꯈꯣꯟꯒ ꯊꯣꯛꯄꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯒꯤ ꯀꯟꯇꯤꯅ꯭ꯌꯨꯌꯦꯁꯟꯗ ꯀꯥꯔꯗꯤꯑꯣꯚꯥꯁꯀꯨꯂꯔ ꯗꯤꯖꯤꯖ ꯍꯥꯔꯠꯀꯤ ꯗꯤꯖꯤꯖ ꯃꯌꯥꯝ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯤꯒꯨꯝꯕ ꯗꯥꯏꯕꯦꯇꯤꯁ ꯍꯥꯔꯠ ꯗꯤꯖꯤꯖ ꯑꯗꯩ ꯁꯤꯒꯨꯝꯕꯁꯦ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯗꯤꯖꯤꯖꯅꯦꯕ ꯑꯗꯨ ꯅꯦꯆꯔꯒ ꯂꯩꯕꯁꯦ ꯑꯗꯨꯅ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯗꯤꯖꯤꯖꯁꯦ ꯌꯥꯝꯅ ꯏꯝꯄ꯭ꯔꯨꯚ ꯇꯧꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯣꯚꯔꯑꯣꯜ ꯂꯥꯏꯐ ꯑꯦꯛꯁꯄꯦꯛꯇꯦꯟꯁꯤꯁꯦ ꯍꯦꯟꯒꯠꯍꯜꯂꯦ ꯒ꯭ꯔꯤꯟ ꯁ꯭ꯄꯦꯁꯀ ꯋꯥꯇꯔ ꯕꯣꯗꯤꯁꯀ ꯌꯥꯝ ꯇꯣꯏꯅ ꯑꯦꯛꯁꯄꯣꯖ ꯇꯧꯕ ꯃꯤꯁꯦ ꯑꯥꯗꯒꯤ ꯀꯣꯇꯦꯖ ꯑꯃ ꯎꯔꯤꯁꯦ ꯁꯤꯒꯤꯁꯤꯅ ꯐꯤꯠꯁꯔꯣꯏ ꯒꯥꯔꯗꯦꯟꯁ ꯀꯧꯋꯦꯕ ꯈꯔ ꯆꯥꯎꯋꯦ ꯁꯤꯁꯤꯅ ꯑꯗ ꯑꯥꯗꯒꯤꯁꯦ ꯀꯨꯛꯁ ꯀꯣꯇꯦꯖ ꯀꯧꯋꯦ ꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤꯁꯤꯅ ꯃꯥꯁꯦ ꯃꯥꯏ ꯃꯅꯨꯡꯒꯤ ꯄꯣꯠ ꯃꯌꯥꯝ ꯌꯥꯎꯔꯤꯗꯣ ꯑꯗꯒꯤ ꯑꯁꯤꯒꯤ ꯐ꯭ꯔꯦꯝꯁꯀ ꯋꯤꯟꯗꯣ ꯐ꯭ꯔꯦꯝꯁ ꯑꯩꯅ ꯀꯩꯗꯩꯅ ꯑꯦꯚ꯭ꯔꯤꯊꯤꯡ ꯕ꯭ꯔꯤꯛꯁꯇꯩꯅ ꯁ꯭ꯇꯣꯟꯒꯁꯦ ꯂꯣꯏꯅꯃꯛ ꯏꯪꯂꯦꯟꯗ ꯁꯥꯔꯒ ꯁꯩꯁꯤꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯔꯛꯄꯅꯦꯕ ꯑꯗꯨꯒ ꯁꯩꯁꯤꯗ ꯔꯤꯑꯦꯁꯦꯝꯕꯜ ꯇꯧꯕꯅꯦꯕ ꯑꯗꯨꯅꯦ ꯍꯧꯖꯤꯛꯀꯤ ꯀꯨꯛꯁ ꯀꯣꯇꯦꯖꯀꯤ ꯍꯤꯁꯇ꯭ꯔꯤꯗꯣ ꯑꯗꯨ ꯁꯩꯁꯤꯗ ꯎꯆꯦꯛꯀ ꯂꯩꯔꯤꯁꯦ ꯁꯤꯁꯦ ꯃꯩꯅꯥꯅꯦꯕ ꯑꯗꯣ ꯃꯣꯏꯁꯦ ꯁꯩꯁꯤꯗ ꯁ꯭ꯇ꯭ꯔꯤꯝ ꯃꯆꯥ ꯑꯃ ꯂꯩ ꯏꯁꯤꯡꯒꯤ ꯆꯦꯟꯕ ꯃꯆꯥ ꯑꯃ ꯑꯗꯣ ꯃꯣꯏꯁꯦ ꯒꯥꯔꯗꯦꯟ ꯁꯦꯝꯕꯗ ꯀꯩꯅꯣꯒꯤꯁꯨ ꯑꯦꯅꯤꯃꯦꯜꯁꯀꯤꯁꯨ ꯋꯥꯏꯜ ꯂꯥꯏꯐꯀꯤꯁꯨ ꯌꯥꯝ ꯈꯟꯕꯤꯌꯦ ꯃꯣꯏꯒꯤ ꯅꯦꯆꯔꯦꯜ ꯍꯦꯕꯤꯇꯦꯠꯁꯦ ꯊꯨꯒꯥꯏꯕꯤꯗꯦ ꯑꯗꯨꯒ ꯑꯦꯖ ꯃꯆ ꯑꯦꯁ ꯄꯣꯁꯤꯕꯜ ꯔꯦꯄ꯭ꯂꯤꯀꯦꯠ ꯇꯧꯅꯕ ꯍꯣꯠꯅꯩ ꯑꯗꯨꯅ ꯏꯁꯤꯡ ꯁ꯭ꯇ꯭ꯔꯤꯝꯁꯀꯁꯦ ꯁꯤꯗ ꯑꯗꯨꯝ ꯂꯩꯍꯜꯂꯦ ꯁꯦꯝꯕꯤꯌꯦꯕ ꯑꯗꯨꯗꯩꯗ ꯃꯣꯏꯅ ꯎꯆꯦꯛꯁꯤꯡꯁꯤꯅ
ꯁꯥꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏꯁꯨ ꯃꯣꯏꯒꯤ ꯁꯤꯒꯜꯁꯅꯒ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯏꯔꯨꯖꯩꯌꯦ ꯑꯗꯨꯒ ꯃꯣꯏꯁꯦ ꯀꯩꯅꯣ ꯏꯪꯊꯍꯜꯂꯦꯕ ꯁꯥꯕꯗꯣ ꯑꯗꯨ ꯏꯁꯤꯡꯁꯨ ꯊꯛꯑꯦ ꯑꯁꯦ ꯁꯣꯝ ꯁꯥꯏꯗꯇ ꯆꯠꯂꯤꯁꯤꯅ ꯁꯤꯁꯤꯗ ꯐꯌꯦꯡ ꯇꯨꯔꯦꯡ ꯆꯠꯂꯤꯁꯤꯅ ꯃꯦꯛꯄꯥꯏ ꯃꯆꯥꯅꯦ ꯑꯗꯩ ꯑꯁꯣꯝꯒꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯩꯅꯥꯗꯨꯅꯦꯕ ꯑꯗꯨ ꯃꯣꯏꯁꯦ ꯀꯩꯁꯨ ꯀꯤꯗꯦ ꯀꯩꯁꯨꯝꯇ ꯁ꯭ꯋꯥꯏꯗ ꯇꯧꯕꯤꯗꯕꯅꯤꯅ ꯇꯥꯟꯕꯤꯗꯕꯅꯤ나 ꯍ꯭ꯌꯨꯃꯦꯟꯁꯀ ꯑꯗꯨꯝ ꯀꯣ ꯑꯦꯛꯖꯤꯁ ꯇꯧꯕꯅꯤꯅ ꯌꯥꯝ ꯄꯤꯁꯐꯨꯜꯂꯤ ꯑꯗꯨꯝ ꯃꯣꯏꯁꯨ ꯂꯩꯖꯩꯌꯦꯕ ꯑꯗꯨ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯎꯠꯆꯔꯛꯏꯁꯤꯅ ꯇ꯭ꯔꯦꯖꯔꯤ ꯒꯥꯔꯗꯦꯟꯁ ꯀꯧꯋꯦ ꯍꯧꯖꯤꯛꯀꯤ ꯐꯤꯠꯁꯔꯣꯏ ꯒꯥꯔꯗꯦꯟꯁꯇꯨꯗꯩ ꯈꯤꯇꯪ ꯆꯠꯂꯒ ꯂꯩ ꯁꯤꯗꯩꯁꯤꯗ ꯍꯧꯔꯤꯕ ꯂꯩ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯁꯝꯃꯔꯒꯤ ꯍꯥꯏꯠ ꯑꯣꯏꯕꯅꯤꯅ ꯍꯣꯂꯤ ꯍꯣꯛꯁꯩꯅ ꯀꯩꯗꯩꯅ ꯃꯌꯥꯝ ꯊꯝꯃꯦ ꯁꯤꯒꯤꯁꯦ ꯀꯟꯖꯔቬꯇꯔꯤꯅꯦꯕ ꯃꯥꯒꯤ ꯁꯔꯥꯎꯟꯗꯤꯡꯗ ꯑꯗꯩ ꯃꯥꯏ ꯃꯅꯨꯡꯗ ꯂꯩꯁꯦ ꯑꯦꯚ꯭ꯔꯤ ꯁꯤꯖꯟꯗ ꯃꯣꯏꯅ ꯆꯦꯟꯖ ꯇꯧꯋꯦ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯨꯅ ꯁꯤꯖꯟ ꯈꯨꯗꯤꯡꯒꯤ ꯁꯤ ꯚꯤꯖꯤꯠ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯃꯨꯛꯇꯪ ꯚꯤꯖꯤꯠ ꯇꯧꯈ꯭ꯔꯒ ꯅꯦꯛꯁ ꯇꯥꯏꯝꯁꯤꯗ ꯑꯅꯧꯕ ꯂꯩꯔꯝꯃꯣꯏꯁꯦ ꯂꯩꯇꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯁꯤꯖꯅꯦꯜ ꯆꯦꯟꯖ ꯇꯧꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯈꯔ ꯑꯗꯨꯝ ꯃꯟꯁ ꯂꯩꯔꯒ ꯆꯠꯄꯁꯦ ꯁꯤꯗꯁꯨ ꯐꯥꯎꯟꯇꯦꯟꯁꯦ ꯂꯩꯔꯦ ꯁꯤꯁꯨ ꯊꯥꯏꯅ ꯀꯩꯅꯣꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯣꯏ ꯀꯣꯂꯣꯅꯥꯏꯖꯦꯁꯟ ꯃꯇꯝꯗ ꯄꯨꯔꯛꯈꯤꯕꯅꯦ ꯃꯣꯏꯅ ꯐꯖꯅ ꯍꯤꯁꯇꯣꯔꯤꯀꯦꯜ ꯀꯣꯂꯣꯅꯥꯏꯖꯦꯁꯟꯕꯨꯗꯤ ꯄꯥꯝꯗꯦ ꯕꯠ ꯑꯗꯨꯒꯤ ꯑꯦꯁꯣꯁꯤꯌꯦꯇꯦꯠ ꯍꯤꯁꯇ꯭ꯔꯤ ꯑꯦꯟ ꯑꯣꯜ ꯒꯨꯗ ꯑꯦꯟ ꯕꯦꯗ ꯕꯣꯠ ꯐꯠꯇꯕꯁꯨ ꯀꯩꯁꯨ ꯂꯣꯏꯅ ꯄ꯭ꯔꯤꯖꯔቭ ꯇꯧꯔ ꯊꯝꯕꯤꯕ ꯑꯁꯦꯡꯕꯗꯣ ꯑꯗꯨꯝ ꯈꯪꯅꯅꯕ ꯁꯤ ꯃꯅꯨꯡꯁꯦ ꯆꯪꯉꯒ ꯌꯦꯡꯁꯦ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗ꯭ꯔꯦꯟꯖꯤꯌꯥꯒꯤ ꯁꯤꯖꯟꯅꯦꯕ ꯍꯥꯏꯗ꯭ꯔꯦꯟꯖꯤꯌꯥꯁꯦ ꯋꯥꯏꯠ ꯄꯤꯡꯛ ꯕ꯭ꯂꯨ ꯔꯦꯗ ꯃꯌꯥꯝ ꯍꯧꯔꯦ ꯁꯤꯁꯤꯗ ꯑꯗꯒꯤ ꯐꯔꯟꯁꯀꯁꯨ ꯌꯥꯜꯂꯒ ꯂꯩꯔꯦ ꯁꯤꯒꯤ ꯃꯅꯨꯡꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯠꯁꯤꯅ ꯈꯤꯇꯪ ꯇ꯭ꯔꯣꯄꯤꯀꯦꯜ ꯑꯣꯏ ꯁꯥꯔꯒ ꯈꯤꯇꯪ ꯋꯦꯠ ꯃꯣꯏꯒꯤ ꯀꯩꯅꯣꯒ ꯏꯁꯤꯡꯒꯤ ꯁꯤꯁꯇꯦꯝ ꯃꯌꯥꯝ ꯁꯥꯔ ꯂꯩꯕꯅꯦꯕ ꯍꯥꯏꯗ꯭ꯔꯦꯟꯖꯤꯌꯥ ꯅꯦ ꯁꯤꯒꯤ ꯐ꯭ꯂꯥꯋꯔꯁꯦ ꯊꯥꯏꯅ ꯑꯩ ꯕꯥꯏꯑꯣꯗ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯀꯌꯥꯝ ꯇꯧꯈꯤꯕꯅꯦ ꯃꯣꯏꯒꯤ ꯀꯂꯔꯁꯦ ꯁꯣꯏꯜꯒꯤ ꯑꯦꯁꯤꯗꯤꯇꯤ ꯑꯣꯔ ꯕꯦꯁꯤꯛ ꯑꯣꯏꯕ ꯁꯣꯏꯜꯒꯤ ꯀꯩꯅꯣꯗ ꯗꯤꯄꯦꯟ ꯇꯧꯕꯅꯦꯕ ꯍꯥꯏꯗ꯭ꯔꯦꯟꯖꯤꯌꯥꯁꯦ pHꯁꯦ below 6 ꯑꯣꯏꯔꯒ acidic ꯑꯣꯏꯔꯒꯅ blue ꯑꯣꯏꯕꯅꯦꯕ ꯑꯗꯨꯒ pH above 7 ꯑꯣꯏꯔꯒꯅ ꯃꯥꯒꯤ ꯐ꯭ꯂꯥꯋꯔꯁꯇꯣ pink and red ꯑꯗꯨꯗꯩꯗ ꯃꯥꯒꯤ ꯀꯂꯔꯁꯦ ꯃꯦꯅꯤꯄꯨꯂꯦꯠ ꯇꯧ ꯌꯥꯕꯅꯦꯕ ꯁꯣꯏꯜꯗꯨꯒꯤ ꯄꯣꯠ ꯑꯩꯈꯣꯏꯅ ꯍꯥꯞꯆꯟꯕꯗꯣ ꯀꯣꯐꯤꯒ ꯈꯤꯇꯪ ꯀꯣꯐꯤ ꯒ꯭ꯔꯥꯎꯟꯁꯀ ꯍꯥꯞꯆꯜꯂꯗꯤ ꯑꯦꯁꯤꯗꯤꯇꯤ ꯍꯦꯟꯒꯠꯄꯒꯤ ꯀꯂꯔꯁꯨ ꯆꯦꯟꯖꯀ ꯇꯧꯕꯅꯦ ꯑꯩ ꯊꯥꯏꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯑꯝꯗ ꯀ꯭ꯂꯥꯁ 10ꯗꯔ ꯁꯣ ꯇꯧꯈꯤꯕꯅꯦ ꯃꯅꯨꯡꯗ ꯁ꯭ꯇꯦꯆꯨꯁꯀ ꯂꯩꯔꯦ ꯑꯦꯟ ꯑꯇꯣꯞꯄ ꯗꯤꯐ꯭ꯔꯦꯟꯠ ꯄ꯭ꯂꯥꯟꯠꯁꯨ ꯑꯦꯗ ꯇꯧꯋꯦ ꯃꯊꯛꯇ ꯌꯥꯜꯂꯤꯁꯤꯡꯁꯤꯅ ꯄꯦꯇꯨꯅꯤꯌꯥꯁꯅꯦ ꯑꯗꯨꯒ ꯐꯔꯟ ꯁꯤꯗ ꯏꯁꯤꯡꯒꯤ ꯑꯃ ꯋꯥꯇꯔ ꯕꯣꯗꯤ ꯑꯃ ꯂꯩꯔꯦ ꯁꯤꯒꯨꯝꯕꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯏꯁꯤꯡꯒꯤ ꯁꯥꯎꯟꯁꯦ ꯏꯠꯁ ꯚꯦꯔꯤ ꯀꯥꯃꯤꯡ ꯎ ꯃꯌꯥꯝꯁꯦ ꯁꯤꯒꯤꯁꯤꯅ ꯑꯣꯛ ꯇ꯭ꯔꯤꯅꯦ ꯑꯣꯛ ꯇ꯭ꯔꯤꯁꯦ ꯌꯥꯝ ꯆꯥꯎꯅ ꯍꯧꯋꯦ ꯑꯗꯨꯒ ꯊꯥꯏꯅꯒꯤ ꯆꯍꯤ ꯌꯥꯝ ꯁꯨꯔꯕ ꯑꯣꯛ ꯇ꯭ꯔꯤꯁꯅꯦ ꯌꯥꯝ ꯆꯥꯎꯔꯤꯁꯦ ꯑꯗꯨ ꯁꯤꯒꯤꯁꯦ ꯌꯥꯝ ꯁꯥꯕꯗꯨꯗꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟꯁꯨ ꯐꯪꯉꯦ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯗꯗꯤ ꯑꯣꯖꯣꯟꯁꯦ ꯄꯥꯊꯕꯅꯤꯅ ꯁꯟꯁꯦ ꯌꯥꯝꯅ ꯀꯟꯅ ꯁꯥꯏꯌꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏꯠ ꯑꯣꯐ ꯁꯝꯃꯔ ꯑꯣꯏꯕꯅꯤꯅ ꯑꯗꯣ ꯈꯤꯇꯪ ꯌꯥꯝ ꯈꯔ ꯀꯨꯏꯅ ꯋꯥꯛ ꯆꯠꯄꯁꯦ ꯑꯗꯨꯝ ꯁꯟ ꯇꯦꯟ ꯑꯗꯒꯤ ꯁꯟꯕꯔꯟꯁꯦ ꯌꯥꯝ ꯇꯧꯒꯜꯂꯦ SPFꯁꯨ 15 ꯑꯗꯨꯝ ꯑꯣꯏ ꯑꯗꯒꯤ ꯁ꯭ꯀꯤꯟ ꯀꯦꯟꯁꯔꯒꯁꯨ ꯑꯗꯨꯝ ꯅꯥꯟꯅꯩ ꯀꯦꯌꯔꯐꯨꯜ ꯑꯣꯏꯗ꯭ꯔꯗꯤ ꯑꯗꯨ ꯁꯤꯒꯨꯝꯕ ꯎ ꯃꯌꯥꯝꯅꯁꯨ ꯁꯦꯠ ꯄꯤꯔꯒ ꯑꯗꯨꯒꯨꯝꯕꯗꯨꯗꯩ ꯄ꯭ꯔꯣꯇꯦꯛꯁꯟꯁꯨ ꯄꯤꯌꯦ ꯑꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯋꯥꯇꯔ ꯕꯣꯗꯤ ꯑꯃꯃꯨꯛ ꯂꯩꯔꯦ ꯁꯤꯗ ꯉꯥꯅꯨ ꯃꯌꯥꯝ ꯂꯩ ꯉꯥꯅꯨ ꯑꯗꯩ ꯃꯣꯔ ꯍꯦꯟ ꯑꯅ ꯑꯃ ꯁꯤꯒꯨꯝꯕ ꯃꯐꯝꯁꯦ ꯌꯥꯝ ꯂꯩꯒꯜꯂꯤ ꯁꯤꯒꯨꯝꯕ ꯀꯩꯅꯣ ꯋꯥꯇꯔ ꯕꯣꯗꯤꯁꯇ ꯁꯨꯃꯥꯏꯅ ꯎꯆꯦꯛ ꯀꯩꯀꯥ ꯊꯝꯃꯤꯁꯤꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩ ꯍꯥꯏꯗꯤ ꯋꯥꯇꯔꯁꯦ ꯁꯨꯃꯥꯏꯅ ꯊꯝꯀꯥꯟꯗ ꯇꯤꯟ ꯀꯥꯡ ꯄꯣꯛꯄꯁꯦ ꯑꯗꯨꯒꯤꯁꯤꯡꯗꯣ ꯃꯣꯏꯅ ꯆꯥꯊꯣꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯀꯥꯡꯒꯁꯦ ꯄꯣꯛꯑꯒ ꯀꯥꯡꯒꯤ ꯗꯤꯖꯤꯁꯀꯗꯣ ꯂꯩꯇꯅꯕ ꯏꯀꯣꯁꯤꯁꯇꯦꯝꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜꯁꯦ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕꯗꯣ ꯑꯗꯣ ꯉꯥꯅꯨꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯀꯅꯥꯝ ꯀꯔꯤꯝ ꯇꯧꯕꯤꯗꯕꯅꯤꯅ ꯁꯤꯗ ꯇꯧꯕ ꯌꯥꯗꯦ ꯀꯔꯤꯝꯇ ꯁꯥ ꯋꯥꯏꯜ ꯂꯥꯏꯐ ꯌꯥꯝ ꯊꯤꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯂꯩ ꯑꯗꯨꯅ ꯃꯣꯏꯁꯨ ꯑꯗꯨꯝ ꯀꯤꯗꯦ
ꯑꯥꯗ ꯁꯟ ꯕꯦꯗꯤꯡ ꯃꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯑꯉꯧꯕꯁꯤꯡꯁꯦ ꯕ꯭ꯔꯥꯎꯟ ꯑꯣꯏꯕ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯈꯣꯏꯒꯤꯔꯣꯝꯗꯅ ꯉꯧꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯁ꯭ꯋꯥꯏꯒꯤ ꯃꯤꯅ ꯕ꯭ꯔꯥꯎꯟ ꯑꯣꯏꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯑꯐꯪꯕꯗ ꯄꯦꯟꯕ ꯅꯥꯏꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯑꯗ ꯁꯤ ꯎꯆꯦꯛꯁꯤꯡꯁꯦ ꯑꯗꯨꯝ ꯑꯩ ꯐꯅꯌꯥꯝ ꯅꯛꯁꯜꯂꯁꯨ ꯀꯩꯁꯨꯝ ꯇꯧꯗꯝꯅꯤ ꯃꯣꯏꯒꯤ ꯑꯗꯨꯝ ꯇꯤꯟꯒꯁꯦ ꯐꯥꯗꯅ ꯒ꯭ꯔꯥꯁꯇꯩꯁꯨ ꯇꯤꯟ ꯃꯆꯥꯒ ꯂꯩꯕꯗꯣ ꯑꯗꯒꯤ ꯕ꯭ꯔꯦꯗ ꯀ꯭ꯔꯝꯁꯀꯨꯝꯕꯒ ꯃꯤꯅ ꯄꯤꯛꯅꯤꯛ ꯇꯧꯀꯥꯟꯗꯒ ꯇꯥꯍꯧꯕꯗꯣ ꯑꯗꯨꯝꯕ ꯈꯨꯜꯂꯒ ꯃꯣꯏꯅꯁꯨ ꯀ꯭ꯂꯤꯅꯤꯡ ꯁꯤꯁꯇꯦꯝ ꯍꯥꯏꯇꯥꯔꯦ ꯃꯨꯔꯍꯦꯟ ꯀ꯭ꯔꯦꯛ ꯑꯃ ꯆꯦꯟꯁꯤꯜꯂꯛꯑꯦ ꯉꯥꯅꯨ ꯇꯥꯜꯂꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯕꯥꯏ ꯒꯥꯏꯁ